Sing tam animaki chief minister oibiu tampak khakta ki CM oibiganu Manipur tholiba kangluk ani irang asi loisinaba bharat lenga amasung Manipur lenga na karimata tawbu ngamdri haibisi mayek sengle hotnabagi mahuta tholiba sathiraba lalasi kumaigumni yengduna leiri haiduna Manipur miyamna pendaba phongdokle Chairak asida Manipur ki chief minister in birena Manipur ki tampaki mafamdagi hendopang ngamduna leiri basi karigino haibisi miyamgi wahangni Irang tholiba chinggi mafam chingdasu changsingduna lengak mapu amu oina lan khamduna aikoi masin nungsi chana le minarasi haiba kholau lauba ngamdriba haibisi lebak miyamgi wahangmu oiri Taseng hairabda security na chayom sadun ngak silib chief minister in Birena Sekmai Palel Moirang amadi Kolen Paulan dun chapangamde Chief minister haibisi Manipur miyam gini Manipur pumba gini Manipur ki mafam amadi irang tholapam matamda chief minister na changsinduna irang ad loisinam hotnagadabani Loisin bangam drabasi law and order ki phibam miyam gi punchi amadi lan thung ngak sinbagi thodang logodoriba state security force na singma thajinduna Manipur thwainam hotnaiba miyam singde matang matam sana laksin bangam Matusu chief minister amma oina tawbu ngamdre Nimit kutingi Manipur ki tongan mafam kiyata nongmai kat na turun landabagi thabak su atumang chathari nongmai makhol tan nilaba Manipur haibadu oibidagi misam prajasing laitani ngamde asigumba kaya si lamdam chigi chief minister en Biren MLA sing minister sing kokta changdabagum tawri masina Manipur lenga ka miyam ga afaba mari leinaba haibadu oide Manipur lenga ka oina leiba security force amadi center na thajilagli central force na thengnaba ngamdabadagi ngasidi khulnga bo khunja kaya tholaktuna laibak kidamak thawaina pontha pinari Adubu lehidrabsing imung manung di esgresia amadi lehori imung manung sing sanaba thabak amadi lana thorom nangnaba lupa lak ama piba haiberomda chathadun leibagum tawre maduna hojik oiriba phibam masida di mathawna leiba maribak ningba chief minister in Bireni haibadu tawthorakpa thabang utham thokpani maduna tana Manipur ki tampaki lamdagi hendokpa ngamdana lanpham oiriba sing mafam sing changchinduna lan khama ngamdriba adukki mati pangdaba chief minister ni haibado masana takchirabani Loina Thama Pal Hello Power the Baraki Prime Minister Narendra Modi Power Unaduna Manipur Thori Lalasi Loisin Bangam Driba, Chief Minister in Bian Bu Mato Kramna Mariba Ingba Amadi Miam Nusiba, Chief Minister ni Haigadori Bunu Haibasi, Chief Minister in Bian Masam and Kangfam Toktabra. Matam Oiba Ipausing Miam di Honduna Miam Gimit Nakong Oin Haliba Ipak TV News Hyber News New Yorking YouTube channel Amadi, Facebook page Asibo, like, subscribe Amadi follow to Viduna Tung Coin Miam Shabato Gamna support to be Hizari.